ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯂꯣꯜꯂꯤꯕ ꯅꯨꯄꯤꯁꯤ ꯍꯟꯗꯛꯀꯗꯤ 3 ꯁꯨꯔꯤ ꯑꯁꯤꯐꯥꯎ ꯃꯆꯥ ꯌꯥꯎꯗꯦ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯂꯦ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯀꯣꯟꯅ ꯊꯪꯗꯗꯤ ꯅꯨꯄꯤꯗ ꯁꯣꯏꯕ ꯅꯠꯇꯦ ꯅꯨꯄꯥ ꯃꯉꯣꯟꯗ ꯑꯉꯥꯡ ꯂꯩꯇꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ ꯑꯃꯠꯇ ꯌꯥꯎꯕ ꯁꯥꯒꯩꯒꯤ ꯃꯩꯈꯦꯠ ꯃꯔꯨ ꯑꯣꯏꯕꯅ ꯑꯉꯥꯡ ꯌꯥꯎꯔꯔꯣꯏ ꯈꯪꯂꯛꯄꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯦ ꯊꯧꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯅꯨꯡꯁꯤꯔꯦ ꯑꯗꯨ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯏꯁꯧ ꯇꯧꯔꯤ ꯕꯗꯅꯥꯝ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯁꯤꯗꯅ ꯏꯆꯥ ꯌꯥꯎꯗꯕꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯅ ꯉꯥꯡ ꯁꯛꯇꯅ ꯑꯣꯠꯅꯩꯈꯤꯕ ꯑꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯅꯨꯄꯤ ꯐꯥꯎ ꯑꯃꯠꯇ ꯅꯠꯇꯅ ꯑꯅꯤꯅꯤ ꯊꯤꯍꯜꯂꯤꯕꯁꯦ ꯃꯆꯥꯅꯨꯄꯥꯁꯤꯗ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯁꯤꯗ ꯑꯣꯏꯅ ꯁꯣꯏꯕ ꯑꯣꯏꯔꯝꯂꯦꯗꯅ ꯄꯦꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯄꯦꯜꯂꯦꯕ ꯃꯀꯨ ꯏꯕꯨꯡꯉꯣ ꯀꯨꯟꯖ ꯃꯃꯧ ꯑꯍꯜꯅ ꯉꯥꯡꯂꯤꯕꯗꯨ ꯂꯩꯀꯥꯏ ꯇꯥꯈ꯭ꯔꯅꯤ ꯄꯥꯈꯠ ꯊꯣꯔꯛꯇꯨꯅ ꯊꯦꯝꯖꯤꯜꯂꯤ ꯏꯃꯧ ꯏꯕꯦꯝꯃ ꯑꯁꯥꯎꯕꯗꯨ ꯐꯊꯧ ꯂꯩꯀꯥꯏ ꯇꯥꯔꯒ ꯐꯖꯕ ꯋꯥ ꯑꯣꯏꯗꯦ ꯏꯀꯥꯏꯖꯩꯅꯦ ꯅꯣꯏꯕꯣ ꯏꯀꯥꯏꯔꯛꯈꯤꯅꯤꯕ ꯌꯥꯝ ꯏꯀꯥꯏꯔꯛꯈꯤꯅꯤ ꯃꯇꯝꯗꯨꯗꯅ ꯄꯥꯕꯁꯨ ꯌꯥꯎꯅ ꯑꯩꯕꯨ ꯉꯥꯡ ꯁꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯑꯁꯣꯏ ꯑꯔꯥꯟ ꯉꯥꯛꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯍꯣ ꯂꯩꯍꯧꯔꯣ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯍꯧ ꯑꯩꯗꯤ ꯆꯠꯈ꯭ꯔꯅꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯁꯦ ꯈꯥꯡ ꯆꯤꯛꯇꯨꯅ ꯅꯈꯣꯏꯒꯤ ꯃꯤꯍꯨꯠ ꯃꯤꯅꯩ ꯑꯗꯣ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯌꯨꯝ ꯑꯗꯨꯗ ꯍꯤꯡꯂꯨꯔꯒꯦ ꯀꯨꯟꯖ ꯃꯃꯧꯕꯨ ꯈꯥꯝꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯀꯔꯤꯅꯣ ꯏꯔꯦꯟꯖꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯕꯥꯕꯥ ꯋꯥꯔꯧꯕꯤꯅꯨ ꯅꯃꯧ ꯆꯠꯆꯔꯒꯦ ꯅꯨꯄꯤꯁꯨ ꯂꯣꯟꯕ ꯂꯣꯟꯅꯕꯤ ꯃꯤꯡꯊꯣꯜꯁꯨ ꯐꯪꯕ ꯑꯗꯨꯒ ꯏꯆꯥ ꯀꯧꯕ ꯑꯃꯠꯇꯁꯨ ꯏꯃꯤꯠꯁꯤꯗ ꯎꯕ ꯐꯪꯗ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯂꯦꯟꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯌꯨꯝꯗ ꯍꯜꯂꯒ ꯀꯔꯤꯅꯣ ꯑꯩꯒꯤ ꯐꯒꯗꯕ ꯂꯝꯕꯤ ꯑꯃ ꯌꯦꯡꯂꯨꯔꯒꯦ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ ꯅꯨꯃꯤꯠ ꯐꯔꯤꯉꯩꯁꯤꯗ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯈꯥꯝꯕ ꯌꯥꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯁꯤꯔꯩ ꯃꯌꯨꯝꯗ ꯍꯟꯈꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯥꯛ ꯊꯣꯡꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯍꯧꯗꯒꯤꯅꯣ ꯈꯪꯗ ꯑꯅꯤꯗꯨ ꯃꯁꯝ ꯍꯦꯛꯇ ꯐꯣꯏꯗꯠꯅꯔꯛꯇꯨꯅ ꯈꯠꯅꯔꯛꯂꯦ ꯃꯧ ꯌꯥꯏꯃ ꯂꯩꯅꯝꯕꯤꯅ ꯍꯥꯏ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯅꯪꯅ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯕ ꯅꯨꯄꯥꯁꯤꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯇꯣꯝꯕꯤ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯅꯤ ꯍꯥꯏꯕꯒꯦ ꯌꯥꯏꯁꯅꯥꯁꯨ ꯍꯥꯏ ꯍꯥꯏꯌꯣ ꯅꯪꯗꯤ ꯑꯣꯏꯗꯕꯅꯤꯅ ꯑꯇꯣꯝꯕꯤꯗꯣ ꯕꯤꯃꯥ ꯅꯪꯒꯤꯗꯨꯗꯤ ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯕ ꯍꯥꯏꯗꯨꯅꯤ ꯈꯪꯉꯕꯣ ꯀꯨꯟꯖ ꯑꯃꯗꯤ ꯀꯨꯂꯩꯃ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯁꯝ ꯐꯣꯏꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯅꯣꯏ ꯑꯅꯤꯕꯨ ꯈꯠꯅꯅꯨ ꯍꯥꯏꯕꯅꯦ ꯇꯧꯅꯅꯨ ꯃꯤ ꯅꯣꯏꯕꯣ ꯂꯩꯅꯝꯕꯤꯅ ꯍꯣꯏ ꯕꯤꯃꯥ ꯑꯩꯈꯣꯏꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯂꯤꯕꯁꯦ ꯆꯨꯝꯅ ꯍꯨꯔꯥ ꯂꯥꯅꯥꯗ ꯑꯣꯏꯔꯛꯄ ꯅꯠꯇꯦ ꯏꯅꯦꯝ ꯏꯀꯨꯅ ꯃꯊꯤ ꯆꯤꯈꯩ ꯑꯩꯕꯨ ꯄꯥꯝꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯕ ꯂꯥꯛꯄꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯈꯪꯂꯕ꯭ꯔꯣ ꯌꯥꯏꯃ ꯆꯨꯝꯅꯗ ꯅꯪꯕꯨ ꯄꯥꯝꯗꯨꯅ ꯍꯥꯏꯕ ꯂꯥꯛꯏ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯊꯤ ꯆꯤꯠꯈꯩ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯨ ꯈꯔꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ ꯍꯥ ꯅꯄꯥꯒꯩꯒ ꯊꯤ ꯆꯤꯠꯂꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯨ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ ꯌꯥꯏꯁꯅꯥ ꯃꯁꯤꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯀꯟꯅ ꯆꯤꯡꯗꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯄꯥꯝꯕꯗꯨꯒꯤ ꯑꯣꯏꯔꯝꯅꯤꯕ ꯆꯍꯤ ꯐꯥꯗ ꯏꯅꯦꯝ ꯏꯀꯨꯁꯤꯅ ꯑꯩꯕꯨ ꯄꯥꯝꯕꯅ ꯈꯣꯔꯣ ꯈꯣꯠꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯍꯥꯏꯕ ꯂꯥꯛꯈꯤꯕꯗꯣ ꯕꯤꯁꯅꯨ ꯃꯄꯥ ꯂꯩꯀ꯭ꯔꯛ ꯑꯝꯇ ꯊꯤꯔꯛꯑꯣ ꯑꯩ ꯆꯪꯒꯦ ꯅꯣꯏꯔꯤꯕ ꯈꯨꯅꯣꯏꯗꯨꯒ ꯅꯪ ꯆꯪꯕ ꯆꯟꯒꯗꯕ ꯂꯩꯀ꯭ꯔꯛꯄꯨ ꯂꯩꯇꯦꯗ ꯂꯩꯀ꯭ꯔꯛꯇꯨꯗ ꯊꯤꯔꯛꯑꯣ ꯑꯩ ꯆꯟꯗ꯭ꯔꯕꯁꯨ ꯅꯝꯁꯤꯜꯂꯒ ꯆꯪꯈ꯭ꯔꯒꯦ ꯑꯩ ꯆꯪꯈ꯭ꯔꯒꯦꯕ ꯋꯥꯊꯤꯕꯤ ꯑꯅꯤꯁꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯁꯦ ꯑꯩ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯦꯕ ꯃꯣꯏꯕꯨ ꯄꯥꯝꯗꯅ ꯊꯤ ꯆꯤꯠꯂꯤꯒ ꯈꯣꯔꯣ ꯈꯣꯠꯂꯤꯒ ꯏꯃꯥ ꯏꯄꯦꯝꯃ ꯀꯔꯤꯅꯣ ꯑꯩ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯦ ꯃꯤ ꯍꯩ ꯋꯥꯁꯨ ꯑꯩ ꯉꯥꯡꯅꯅꯨ ꯈꯠꯅꯔꯤꯕꯁꯤ ꯈꯥꯝꯃꯨꯅꯤ ꯅꯪ ꯐꯣꯏꯈ꯭ꯔꯦ ꯌꯥꯏꯃꯁꯤꯅꯁꯨ ꯑꯇꯣꯝꯕꯤꯒꯤ ꯃꯁꯝ ꯂꯥꯝꯗꯨꯅ ꯐꯣꯏꯈ꯭ꯔꯦ ꯑꯇꯣꯝꯕꯤꯁꯤꯅꯁꯨ ꯃꯈꯨꯠ ꯍꯜꯂꯛꯇꯨꯅ ꯀꯤꯟꯁꯤꯅ ꯊꯤꯟꯖꯤꯟꯈ꯭ꯔꯦ ꯁꯤꯅꯕ ꯇꯥꯔꯦ ꯍꯩ ꯃꯃꯥ ꯈꯥꯝꯃꯨꯅꯤ ꯅꯪꯕꯣ ꯈꯥꯝꯃꯨꯅꯦ ꯀꯨꯂꯩꯃ ꯈꯥꯝꯗꯣꯛꯄ ꯁꯨꯝ ꯌꯥꯔꯛꯇꯕꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯁꯥꯎꯅ ꯅꯣꯏ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥ ꯈꯥꯝꯗꯣꯛꯄꯁꯤ ꯅꯣꯏ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯐꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯅꯕꯥꯅꯤꯃꯛ ꯋꯥꯔꯛꯄ ꯇꯥꯔꯦ ꯀꯨꯂꯩꯃ ꯏꯜꯂꯤꯕ ꯐꯤꯗꯨ ꯐꯠ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯁꯤꯟꯗꯨꯅ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨꯒꯤ ꯃꯁꯝꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯅꯣꯏꯅ ꯈꯜꯂꯤꯕꯨ ꯑꯩꯁꯤ ꯍꯅꯨꯔꯦ ꯄꯥꯡꯒꯜ ꯁꯣꯜꯂꯦ ꯅꯣꯏꯕꯨ ꯋꯥꯔꯛꯄ ꯉꯝꯂꯔꯣꯏ ꯁꯤꯔꯣ ꯇꯧꯅꯨ ꯀꯨꯂꯩꯃ ꯑꯩꯉꯣꯟꯗ ꯍꯧꯒꯅꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯍꯅꯨꯔꯁꯨ ꯆꯥꯛ ꯄꯨꯈꯝ ꯑꯅꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯗꯨꯅ ꯏꯁꯥꯁꯦ ꯇꯤꯛ ꯂꯥꯎꯅ ꯂꯩꯍꯜꯂꯤꯕ ꯅꯨꯄꯤꯅꯤ
ꯅꯣꯏꯅ ꯍꯦꯟꯖꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯜꯂꯨꯅꯨ ꯀꯨꯟꯖ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯏꯍꯦ ꯈꯟꯅꯕ ꯈꯥꯝꯇꯣꯛꯎ ꯍꯥꯏꯔꯒ ꯃꯥꯅ ꯑꯃꯨꯛ ꯌꯥꯎꯁꯤꯟꯈ꯭ꯔꯦꯅꯦ ꯂꯩꯅꯝꯕꯤ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇꯨꯗ ꯈꯨꯖꯞꯄꯤꯅ ꯁꯤꯛꯂꯒ ꯊꯥꯗꯣꯛꯀꯦꯔꯥ ꯊꯥꯗꯣꯛꯑꯣꯏꯒꯦꯔꯥ ꯊꯥꯗꯣꯛꯑꯣꯏꯒꯦꯔꯣ ꯍꯩꯃꯩꯃ ꯁꯤꯑꯦ ꯈꯨꯖꯤꯟꯅꯒ ꯍꯦꯛꯇ ꯁꯤꯑꯦ ꯉꯝꯃꯦ ꯃꯄꯥ ꯉꯝꯃꯦ ꯅꯃꯧ ꯌꯥꯏꯃꯁꯦ ꯁꯤꯠꯇ꯭ꯔꯕꯗꯤ ꯅꯥꯏꯌꯦ ꯈꯪꯂꯕ꯭ꯔꯣ ꯅꯥꯏꯌꯦ ꯌꯥꯏꯁꯅꯥꯅ ꯏꯃꯥ ꯄꯥꯏꯗꯨ ꯀꯟꯃꯟꯈ꯭ꯔꯦ ꯑꯩ ꯅꯥꯕꯅ ꯁꯤꯔꯦ ꯑꯝꯇ ꯊꯥꯗꯣꯛ ꯑꯩ ꯁꯤꯔꯦꯕ ꯀꯨꯂꯩꯃ ꯃꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛꯀ ꯍꯦꯛ ꯈꯠꯅꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯗ ꯄꯨꯜꯂꯒꯅꯦ ꯏꯁꯤꯡ ꯍꯩꯗꯅ ꯄꯨꯊꯒꯗꯧꯅꯤ ꯈꯪ ꯍꯩꯔꯥꯡꯉꯩ ꯌꯨꯔꯥꯡꯕ ꯍꯩꯗꯨꯅꯤ ꯇꯥꯂꯛ ꯑꯗꯨꯗ ꯊꯧꯕ ꯌꯨ ꯑꯔꯩꯈꯩ ꯊꯛꯇꯨꯅ ꯀꯞꯂꯤ ꯉꯥꯡꯗꯅ ꯏꯃꯨꯡꯗꯨꯗ ꯍꯩꯔꯪ ꯆꯪꯂꯛꯂꯝꯃꯤ ꯅꯨꯡꯁꯤꯔꯦ ꯑꯣ ꯅꯨꯡꯁꯤꯕꯤ ꯑꯩ ꯅꯨꯄꯤ ꯑꯍꯜ ꯅꯪꯁꯤ ꯅꯨꯡꯁꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯑꯩ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯂꯩꯇꯕꯗ ꯑꯩꯕꯨ ꯀꯔꯝꯅ ꯏꯇꯣꯞꯇꯅ ꯂꯩꯍꯧꯒꯗꯧꯔꯤꯕ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯍꯜꯂꯛꯈꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯅꯨꯡꯁꯤꯔꯩ ꯑꯁꯥꯎꯕ ꯈꯔ ꯐꯥꯊꯔꯝꯂꯕ ꯂꯩꯅꯝꯕꯤꯒ ꯌꯥꯏꯁꯅꯥꯒꯗꯣ ꯍꯥꯏꯔꯤ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯈꯣꯏꯗꯧꯗꯣ ꯑꯃꯨꯛ ꯀꯥꯡꯈ꯭ꯔꯗꯨꯅ ꯂꯩꯅꯝꯕꯤꯅ ꯍꯥꯏ ꯃꯁꯦ ꯃꯇꯨꯅ ꯁꯧ ꯁꯥꯒꯩ ꯂꯩꯔꯕꯁꯤꯗ ꯑꯃ ꯆꯠꯈꯤꯕꯒꯤ ꯏꯎꯒ ꯊꯛꯇꯅ ꯏꯇꯣꯝꯇ ꯌꯧꯕ ꯉꯝꯃꯣꯏ ꯀꯥꯏꯅ ꯃꯁꯦ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯁꯨ ꯃꯈꯧꯔꯤꯁꯤ ꯄꯥꯏꯔ ꯍꯥꯏꯗꯠꯂꯨꯅꯤꯀꯣ ꯌꯥꯏꯁꯅꯥ ꯄ꯭ꯔꯣꯛ ꯆꯥꯛ ꯐꯖꯕꯁꯨ ꯑꯩꯅ ꯍꯦꯜꯂꯤꯕ ꯃꯗꯨ ꯑꯊꯤꯕꯤꯗꯨ ꯆꯠꯈꯤꯕꯒꯤ ꯃꯥꯅ ꯏꯎꯒ ꯊꯛꯇꯅ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯈꯣꯏꯗꯧꯁꯦ ꯕꯤꯔꯤ ꯊꯤꯠꯂꯤꯗꯀꯣ ꯀꯨꯟꯖꯅ ꯃꯃꯥ ꯑꯩꯕꯨ ꯉꯁꯤꯁꯤꯃꯗꯤ ꯏꯇꯥꯎ ꯇꯦꯝꯕꯒꯤꯗ ꯑꯣꯏꯅ ꯂꯩꯔꯨꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤ ꯏꯔꯥꯡꯁꯤ ꯅꯦꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯃꯄꯥ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯊꯧꯕ ꯂꯝꯌꯥꯏꯗꯨꯗ ꯃꯈꯣꯡꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯍꯦꯛꯇ ꯀꯞꯈꯠꯂꯛꯄꯗꯨꯗ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕꯁꯤꯡꯗꯨ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯀꯨꯂꯩꯃꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯅꯥ ꯁꯤꯕ ꯌꯥꯎꯔꯒꯦ ꯏꯆꯥꯅ ꯑꯗꯨꯝ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨꯕꯣ ꯊꯧꯕ ꯃꯅꯞ ꯊ꯭ꯔꯨꯠ ꯆꯤꯡꯈꯠꯇꯨꯅ ꯃꯥ ꯑꯩꯒꯤ ꯅꯨꯄꯤ ꯆꯠꯈ꯭ꯔꯦ ꯅꯃꯧ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯃꯥ ꯌꯥꯎꯗꯅ ꯀꯔꯝꯅ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯔꯁꯤꯒꯦ ꯃꯥ ꯂꯩꯅꯝꯕꯤ ꯐꯟ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯩꯁꯤꯅ ꯅꯪꯒꯤ ꯅꯃꯥꯔꯣ ꯈꯨꯝꯃꯣ ꯑꯩꯁꯤꯅ ꯅꯪꯒꯤ ꯅꯃꯥꯔꯕ ꯌꯥꯏꯁꯅꯥꯁꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯑꯩꯁꯤꯅ ꯀꯅꯥ ꯑꯩꯁꯤꯅ ꯀꯅꯥꯅꯣꯕ ꯊꯧꯕ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏꯅꯦ ꯅꯕꯥꯅꯤꯁꯨ ꯂꯩꯔꯤꯀꯣ ꯅꯕꯥꯅꯤꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤꯀꯣ ꯀꯥꯎꯋꯦꯍꯦ ꯑꯩꯁꯤ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯂꯣꯜꯂꯦꯁꯤ ꯉꯥꯛꯇꯪꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯀꯨꯂꯩꯃꯅ ꯅꯨꯄꯤꯁꯤ ꯌꯥꯝ ꯂꯣꯜꯂꯁꯨ ꯃꯀꯣꯛ ꯆꯥꯛꯄ ꯆꯠ ꯉꯥꯎꯔꯦ ꯑꯩꯒꯤ ꯏꯆꯥ ꯉꯥꯎꯔꯦ ꯀꯨꯂꯩꯃ ꯉꯥꯡꯗꯅ ꯊꯣꯛꯈꯤ ꯀꯨꯟꯖꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ ꯂꯩꯅꯝꯕꯤꯅ ꯍꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯏꯁꯅꯥꯅ ꯑꯃꯨꯛ ꯏꯎꯒ ꯊꯛꯇꯅ ꯌꯥꯝ ꯂꯦꯝꯖꯔꯦꯕ ꯊꯧꯕ ꯅꯣꯛꯃꯤ ꯉꯁꯤ ꯈꯛꯇꯅꯤꯗ ꯃꯇꯨꯡ ꯊꯛꯂꯔꯣꯏ ꯑꯁꯦꯡꯕꯩ ꯊꯛꯂꯔꯣꯏ ꯅꯣꯡꯃ ꯂꯩꯅꯝꯕꯤꯒꯤ ꯃꯃꯥꯗꯣ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯥꯗ ꯑꯁꯨꯝꯅ ꯂꯣꯟꯅ ꯋꯥ ꯍꯥꯏꯔꯤ ꯅꯪꯕꯨ ꯁꯨꯝ ꯃꯐꯝꯁꯤꯗ ꯂꯣꯟꯅꯕꯤ ꯑꯣꯏꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯀꯥꯟꯅꯗꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯨꯄꯥ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯅꯆꯥ ꯐꯪꯉꯤ ꯌꯥꯎꯗꯧ ꯂꯩꯇ꯭ꯔꯦ ꯅꯆꯥꯁꯨ ꯅꯍꯥꯟ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯉꯜꯂꯤꯉꯩ ꯂꯝꯕꯤ ꯑꯃ ꯌꯦꯡꯅꯕ ꯇꯧꯁꯤ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯑꯩꯁꯨ ꯂꯩꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ ꯌꯨꯝꯗ ꯂꯩꯔꯒ ꯅꯪꯒꯤ ꯂꯝꯕꯤ ꯑꯃ ꯌꯦꯡꯕꯅ ꯐꯩ ꯑꯩ ꯂꯥꯛꯂꯤꯉꯩ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯂꯩꯅꯝꯕꯤꯁꯨ ꯃꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯃꯧꯁꯤꯡꯅ ꯃꯊꯪ ꯁꯨꯝ ꯆꯠꯈꯤꯕꯁꯤꯗ ꯀꯨꯂꯩꯃ ꯑꯃꯗꯤ ꯀꯨꯟꯖ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯂꯩꯀꯥꯏ ꯊꯣꯛꯄ ꯌꯥꯗꯦ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯍꯦꯛꯇꯃꯛ ꯍꯪꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯀꯨꯂꯩꯃ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯟꯁꯥꯡ ꯂꯩꯕ ꯊꯣꯛꯂꯛꯄꯅꯤ ꯏꯟꯁꯥꯡ ꯌꯣꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯂꯩꯃ ꯑꯩꯕꯨ ꯄꯥꯎ ꯑꯃ ꯇꯥꯏꯅꯦ ꯅꯠꯇꯦ ꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯀꯔꯤ ꯄꯥꯎꯅꯣ ꯏꯆꯦ ꯅꯃꯧ ꯑꯍꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯅꯤ ꯑꯃꯗꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯆꯠꯈ꯭ꯔꯦ ꯂꯩꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯅꯨꯄꯤ ꯑꯃꯠꯇꯅ ꯂꯣꯟꯅꯕꯤ ꯃꯤꯡꯊꯣꯜꯁꯤ ꯄꯥꯝꯕ ꯍꯧꯅꯗꯦ ꯑꯗꯨ ꯅꯪꯕꯨ ꯅꯆꯥꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯊꯤꯔꯤꯁꯦ ꯐꯅ ꯀꯨꯏꯔꯦ ꯑꯇꯣꯝꯕꯤꯗꯨ ꯐꯥꯎ ꯆꯍꯤ 3-4ꯗꯤ ꯁꯨꯔꯝꯃꯅꯤꯕ ꯑꯗꯨ ꯐꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯑꯇꯣꯝꯕꯤꯗꯨꯁꯨ ꯑꯉꯥꯡ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯂꯩꯀꯥꯏꯗꯨꯅꯗꯤ ꯊꯧꯕ ꯃꯉꯣꯟꯗ ꯑꯉꯥꯡ ꯂꯩꯇꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ ꯅꯨꯄꯤꯁꯤꯡꯗꯨꯗ ꯑꯣꯏꯅ ꯁꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯂꯩꯔꯤꯕꯅꯤ ꯀꯨꯂꯩꯃꯅ ꯋꯥꯐꯝꯗꯨ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯈꯨꯝꯃꯤ ꯑꯣꯏꯔꯝꯃꯤ ꯑꯗ ꯆꯦꯛꯁꯤꯜꯍꯧꯗꯕ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯣ ꯊꯥ ꯐꯥꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯀꯥꯏꯈ꯭ꯔꯦ ꯑꯣꯟꯊꯣꯛꯏꯗ ꯑꯗꯨꯛ ꯇꯥꯡꯅ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯍꯦꯛ ꯂꯥꯏꯅ ꯃꯥꯡꯍꯜꯂꯤ
ꯆꯦꯛꯁꯤꯟ ꯃꯟꯗꯦꯀꯣ ꯃꯊꯪꯗꯤ ꯃꯧꯗꯣ ꯏꯔꯦꯟꯖꯅ ꯁꯦꯟꯅꯕꯤꯌꯨ ꯅꯣꯏꯁꯨ ꯁꯣꯜꯂꯦ ꯑꯗꯨꯅ ꯈꯔ ꯀꯜꯂꯤꯉꯩ ꯅꯁꯨ ꯑꯃꯗꯤ ꯎꯖꯕꯅ ꯐꯩꯗꯅ ꯍꯣꯏ ꯏꯆꯦ ꯃꯊꯪꯗꯤ ꯆꯦꯛꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯁꯅꯥꯗꯨ ꯆꯨꯝꯅꯗ ꯃꯄꯥꯝ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯥꯝ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ ꯃꯁꯤꯗ ꯀꯨꯂꯩ ꯃꯃꯥꯗꯤ ꯋꯥꯈꯜꯗꯨ ꯑꯃꯗ ꯄꯨꯈꯤꯗꯨꯅ ꯄꯥꯈꯠꯅ ꯃꯃꯧꯗ ꯍꯥꯏ ꯕꯦꯝꯃ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯄꯥꯒ ꯑꯩꯒꯒꯤ ꯑꯁꯥꯁꯦ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦ ꯅꯪ ꯏꯕꯨꯡꯉꯣꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯄꯥꯒ ꯑꯩꯒꯒꯤ ꯈꯟꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯄꯤꯈꯤꯅꯨ ꯌꯥꯏꯁꯅꯥ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯏꯃꯥ ꯍꯥꯏꯗꯨꯕ ꯑꯩꯗꯤ ꯆꯨꯝꯅꯗ ꯌꯨꯝ ꯆꯠꯇꯕ ꯀꯨꯏꯔꯦꯅ ꯆꯠꯀꯦ ꯇꯧꯕꯅꯤ ꯁꯦꯡꯂꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯑꯩ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯈꯛ ꯀꯨꯂꯩꯃ ꯅꯦꯅꯥ ꯇꯥꯕꯒꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯖꯩ ꯌꯥꯏꯁꯅꯥꯒꯤ ꯃꯧꯄꯥꯒꯤ ꯅꯨꯄꯤ ꯊꯥꯕꯂꯩꯗꯨ ꯈꯔꯗꯤ ꯄꯪꯖꯩ ꯑꯗꯨ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯐꯩ ꯃꯅꯝꯃ ꯂꯥꯛꯄꯗꯨ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯖꯩ ꯏꯉꯦꯂꯩꯅ ꯊꯥꯕꯂꯩ ꯐꯝꯗꯅ ꯂꯩꯔꯅꯨ ꯆꯠꯂꯨ ꯅꯅꯝꯃꯁꯤ ꯅꯨꯡꯁꯥꯗ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ ꯀꯔꯤ ꯀꯩꯅꯣ ꯆꯥꯅꯕ ꯈꯔ ꯁꯤꯜꯂꯥꯡꯉꯨꯁꯣ ꯏꯅꯝꯃ ꯐꯝꯂꯝꯃꯨ ꯀꯨꯏꯔꯣꯏ ꯑꯩ ꯍꯩꯅꯧ ꯍꯦꯛꯎꯒꯦ ꯑꯃꯨꯟꯕ ꯌꯥꯝꯅ ꯄꯥꯜꯂꯤ ꯑꯗꯨ ꯆꯥꯁꯤ ꯌꯥꯏꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯣꯏ ꯍꯣꯏ ꯊꯥꯕꯂꯩ ꯆꯠꯈꯤꯕꯒ ꯏꯉꯦꯂꯩ ꯇꯞꯅ ꯅꯣꯏꯕꯨ ꯑꯃꯥꯏꯕ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯕ꯭ꯔꯣ ꯌꯥꯏꯁꯅꯥ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯊꯅ ꯑꯣꯏꯔꯔꯣꯏꯗ ꯏꯃꯥ ꯇꯣꯛꯂꯁꯤ ꯂꯥꯏꯕꯛꯀꯤꯅꯤ ꯑꯗꯨꯝ ꯈꯜꯂꯒ ꯍꯤꯡꯂꯒꯦ ꯃꯁꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯌꯥꯏꯁꯅꯥꯗꯨ ꯍꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯟꯕꯒ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯒ ꯌꯨꯝ ꯄꯥꯜꯂꯤꯅꯦꯅ ꯇꯧꯔꯤꯕꯗꯨ ꯐꯅꯗꯤ ꯋꯥꯏ ꯃꯆꯥꯁꯨ 3-4 ꯁꯨꯕꯒ ꯃꯆꯥꯁꯤꯡꯕꯨ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯏꯃꯨꯡꯒꯤ ꯂꯩꯇꯕꯕꯨ ꯃꯦꯟꯅꯒꯗ꯭ꯔꯥ ꯁꯨꯐꯝ ꯅꯣꯝꯐꯝꯅꯒ ꯂꯩꯇꯕꯅꯤ ꯌꯨꯝꯒꯤ ꯄꯟꯖꯥꯎ ꯄꯨꯔꯤꯕ ꯅꯨꯄꯥ ꯃꯍꯥꯛꯇꯤ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯂꯥꯡꯂꯦꯟ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯁꯤꯜꯂꯛꯄꯁꯤꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯇꯥꯏꯅꯐꯝꯗꯤ ꯂꯩꯇ ꯃꯄꯨꯔꯣꯏꯕꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯂꯝꯃꯤ ꯍꯨꯔ ꯀꯩꯅꯣ ꯄꯤꯖꯔꯒ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯁꯦ ꯍꯥꯠꯀꯦ ꯍꯥꯠꯇꯣꯛꯄꯤꯔꯣ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯐꯪꯗ ꯃꯩꯊꯛꯇ ꯉꯧꯔꯒ ꯊꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯥꯠꯇꯣꯛꯄꯤꯔꯣꯕ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯊꯣꯏꯕꯁꯨ ꯇꯞꯊꯗꯦ ꯃꯥꯁꯨ ꯈꯨꯝꯃꯤ ꯑꯩꯁꯨ ꯍꯣꯠꯄ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤꯗꯅ ꯏꯆꯥꯒꯤ ꯅꯪꯒꯤ ꯆꯔꯥ ꯍꯦꯟꯗꯅꯕ ꯑꯩ ꯍꯣꯠꯅꯕꯗꯤ ꯍꯣꯠꯅꯔꯤꯗꯅ ꯍꯣꯠꯅꯕꯒꯤꯔꯕ ꯊꯥ ꯂꯦꯞꯂꯤꯕ ꯑꯩꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯤꯕꯁꯦ ꯍꯣꯠꯅꯕꯒꯤꯔꯣ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯃꯇꯝꯁꯤꯗ ꯏꯌꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯆꯤꯛꯄ ꯐꯪꯗꯕꯁꯤꯕꯨ ꯁꯤꯕꯨ ꯅꯪꯅ ꯍꯣꯠꯅꯕꯒꯤꯔꯣ ꯃꯃꯥ ꯃꯄꯥꯅ ꯂꯥꯎꯅꯔꯤꯉꯩꯗꯨꯗ ꯃꯆꯥ 4 ꯁꯨꯕꯗꯨ ꯆꯪꯂꯛꯇꯨꯅ ꯃꯔꯣꯟꯗꯨ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯍꯥꯏ ꯃꯥ ꯆꯥꯛ ꯄꯤꯌꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯅꯣꯏ ꯅꯄꯥꯗꯨ ꯄꯤꯌꯨ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯑꯉꯥꯡꯁꯤꯗ ꯆꯨꯝꯅ ꯍꯥꯏꯕ ꯇꯝꯃꯨ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯃꯃꯨꯛ ꯆꯪꯂꯛꯂꯒ ꯏꯃꯥ ꯆꯥꯛ ꯄꯤꯌꯣ ꯏꯃꯥ ꯆꯥꯛ ꯄꯤꯌꯣ ꯑꯃꯃꯨꯛ ꯆꯪꯉꯒ ꯍꯥꯏꯔꯤꯔꯅꯤ ꯑꯃꯨꯛ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯅꯨꯄꯤ ꯌꯥꯏꯃꯗꯨ ꯆꯪꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯆꯥꯛ ꯂꯥꯝꯃꯤ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯕꯦꯝꯃ ꯆꯥꯛꯇꯤ ꯊꯣꯡꯗ꯭ꯔꯤ ꯉꯁꯤꯒꯤꯗꯤ ꯅꯣꯏ ꯅꯄꯥꯒꯤ ꯃꯀꯣꯛꯁꯦ ꯅꯆꯤꯟ ꯅꯥꯎ ꯌꯦꯟꯅꯗꯅ ꯍꯦꯛ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯔꯣ ꯏꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯊꯣꯏꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯑꯩ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯆꯠꯅꯤꯡꯂꯝꯂꯅꯤ ꯌꯥꯝ ꯆꯠꯅꯤꯡꯂꯝꯂꯅꯦꯕ ꯁꯣꯝꯗ ꯊꯧꯕꯗꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝ ꯍꯜꯂꯛꯄꯅꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯔꯩꯗꯨ ꯅꯨꯄꯥ ꯑꯃꯒꯤ ꯑꯦꯒꯥꯒꯔꯤ ꯃꯅꯤꯡꯗ ꯅꯞꯇꯨꯅ ꯅꯣꯛꯇꯅ ꯂꯥꯛꯂꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯍꯩꯁ ꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜ ꯅꯨꯡꯁꯤꯔꯩ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯁꯤꯅ ꯃꯌꯥꯒꯁꯨ ꯍꯤꯒꯠꯂꯤꯅꯦ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯊꯧꯕ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯌꯧꯁꯤꯜꯂꯛꯈꯤꯁꯅꯣ ꯊꯧꯕ ꯅꯥꯄꯤ ꯍꯧꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯄꯥꯛꯊꯗꯨꯅ ꯂꯨꯝꯗꯨꯅ ꯊꯧꯔꯛꯂꯤꯕ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯑꯅꯤꯗꯨꯁꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯏ ꯊꯧꯕ ꯃꯥꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯀꯟꯊꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯉꯥꯛꯄ ꯉꯝꯍꯧꯗꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯆꯥꯎꯕ ꯆꯩꯅ ꯀꯜꯂꯛꯄꯒꯤ ꯆꯩꯅꯥꯗꯨꯅ ꯊꯦꯛꯇꯣꯛꯂꯒ ꯍꯥꯏꯖꯩ ꯑꯌꯣꯃ ꯀꯅꯥꯅꯣ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯎꯕ ꯀꯅꯥꯅꯣ ꯂꯨꯝꯐꯨ ꯇꯧꯔꯛꯏꯁꯦ ꯅꯨꯡꯁꯤꯔꯩ ꯄꯥꯈꯠꯅ ꯇꯥꯆꯧꯕ ꯁꯣꯛꯄ꯭ꯔꯣ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯀꯦ ꯊꯧꯕꯅ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯅꯨꯡꯁꯤꯔꯩ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯊꯧꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯆꯨꯞ ꯄꯩꯗꯨꯅ ꯍꯥꯏꯖꯩ ꯁꯛꯇꯥꯁꯤ ꯑꯣꯏꯔꯦ ꯊꯧꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ ꯍꯥ ꯑꯩ ꯑꯃ ꯂꯩꯅ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯏꯔꯥꯡ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯇꯥꯅꯤꯡꯗꯕꯅ ꯃꯁꯥꯗꯤ ꯌꯦꯡꯗ ꯃꯤꯉꯣꯟꯗꯒꯁꯨ ꯋꯥꯔꯛꯄ ꯆꯥꯏ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯑꯩ ꯂꯩꯅ ꯅꯨꯄꯤ 2 ꯂꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ
ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯍꯦꯛ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯤ ꯅꯪꯒꯩꯒꯗꯤ ꯂꯣꯏꯅꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ ꯅꯪꯅ ꯊꯤꯡꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ ꯆꯥꯎꯕꯗ ꯃꯣꯟꯁꯤꯟꯗꯨꯅ ꯇꯥꯆꯥꯎꯕ ꯍꯧꯒꯠꯂꯨꯁꯤ ꯅꯪꯁꯨ ꯅꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯅꯨꯡꯁꯤ ꯆꯩꯍꯧꯁꯤꯗ ꯆꯩꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨ ꯊꯣꯛꯁꯤ ꯍꯧꯒꯠꯂꯨꯁꯤ ꯆꯩ ꯆꯥꯔꯕꯁꯨ ꯅꯁꯨꯡ ꯂꯥꯡꯒꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨ ꯂꯨꯝꯐꯨ ꯇꯧꯔꯛꯄꯁꯤꯃꯗꯤ ꯄꯦꯟꯗꯦ ꯑꯩ ꯄꯦꯟꯗꯦ ꯇꯣꯛꯂꯁꯤ ꯑꯉꯥꯎꯕ ꯃꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯦꯡꯈꯤꯅꯕꯅꯤ ꯆꯠꯅꯕ ꯑꯗꯨꯝ ꯇꯧꯁꯤ ꯊꯧꯕꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯨꯡꯁꯤꯔꯩ ꯆꯩꯅꯤꯒ ꯌꯨꯝ ꯍꯟꯅꯕ ꯇꯧꯁꯤ ꯑꯩꯒ ꯄꯨꯟꯅ ꯌꯨꯝ ꯍꯟꯈꯤꯅꯕ ꯇꯧꯁꯤ ꯅꯨꯡꯁꯤꯔꯩ ꯊꯧꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯆꯥꯎꯕꯒꯤ ꯏꯀꯥ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥꯎꯕꯗ ꯍꯥꯏ ꯇꯥꯆꯥꯎꯕ ꯆꯠꯅꯕ ꯇꯧꯁꯤ ꯂꯦꯝꯗꯕ ꯃꯤꯒ ꯑꯣꯟꯁꯤꯟꯅꯕꯁꯦ ꯑꯩ ꯌꯥꯝ ꯂꯦꯝꯗꯦ ꯆꯠꯅꯕ ꯇꯧꯁꯤ ꯆꯥꯎꯕꯅ ꯏꯀꯥ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯅꯤꯗꯨ ꯆꯠꯈꯤꯕꯗꯨꯗ ꯊꯧꯕ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯍꯩꯁꯩ ꯑꯌꯥ ꯆꯠꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯏꯃꯥꯡꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯆꯠꯈ꯭ꯔꯦ ꯉꯝꯃꯤꯅꯀꯣ ꯅꯨꯡꯁꯤꯔꯩ ꯏꯕꯦꯝꯃ ꯅꯪꯅ ꯉꯝꯕꯁꯦ ꯑꯩ ꯆꯥꯛꯑꯦꯕ ꯍꯣꯏ ꯃꯥ ꯑꯩ ꯆꯥꯛꯑꯦ ꯅꯃꯧ ꯑꯍꯜꯁꯦ ꯃꯤꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯂꯒ ꯂꯩꯍꯧ ꯑꯩ ꯆꯥꯛꯑꯦꯕ ꯅꯨꯃꯤꯗꯥꯡꯅꯤ ꯃꯌꯥꯝꯗꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯔꯤꯉꯩ ꯊꯥꯕꯂꯩꯅ ꯃꯃꯥꯗ ꯍꯪꯉꯤ ꯏꯃꯥ ꯏꯄꯥꯝꯂꯣꯝꯗ ꯃꯥꯏꯕꯤ ꯑꯍꯩꯕ ꯑꯃ ꯂꯩ ꯍꯥꯏ ꯍꯟꯗꯛꯇ ꯀꯨꯏꯗ꯭ꯔꯤ ꯃꯥꯅ ꯂꯥꯏ ꯌꯦꯡꯂꯛꯄꯁꯦ ꯑꯗꯨꯅ ꯍꯩꯁꯨ ꯌꯥꯝ ꯍꯩ ꯃꯥꯅ ꯌꯦꯡꯕꯗꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗꯕ ꯃꯃꯥ ꯃꯄꯥ ꯀꯌꯥ ꯃꯆꯥ ꯐꯪꯍꯟꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯑꯃꯥꯏꯕꯤ ꯑꯩꯗꯤ ꯈꯣꯏꯅꯝꯃꯗꯣ ꯃꯗꯨꯒꯤ ꯑꯃꯥꯏꯕꯤꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯄꯅ ꯐꯒꯅꯤ ꯈꯜꯂꯤ ꯏꯉꯦꯂꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯌꯥꯅꯨꯄꯥꯗ ꯁꯣꯏꯕꯗꯒꯤ ꯑꯉꯥꯡ ꯌꯥꯎꯗꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯆꯥ ꯃꯃꯧꯗꯗꯤ ꯋꯥꯐꯝꯁꯤ ꯍꯥꯏꯗꯦ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯁꯤꯃꯛꯅ ꯃꯃꯧꯒꯤ ꯋꯥꯗꯨ ꯂꯩꯊꯣꯛꯄ ꯌꯥꯅꯕ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯕꯁꯤ ꯅꯅꯝꯃꯅꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯄꯥꯝꯗꯦ ꯑꯉꯥꯡꯒꯤꯕꯨ ꯀꯩꯅꯣ ꯃꯣꯏꯅ ꯌꯥꯎꯅꯤꯡꯕ ꯃꯇꯝꯗ ꯃꯔꯥꯏꯅ ꯌꯥꯎꯖꯔꯁꯅꯤ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯎꯔꯒ ꯀꯩꯗꯧꯅꯤ ꯋꯥꯏ ꯁꯤꯟꯅꯕꯅꯤ ꯂꯩꯀꯥꯏꯅ ꯖꯥꯠ ꯖꯥꯠ ꯍꯥꯏꯅꯕꯁꯤꯗ ꯂꯩꯀꯥꯏꯅꯗꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯎꯔꯔꯣꯏ ꯑꯗꯨ ꯑꯗꯥꯅ ꯌꯥꯝ ꯍꯥꯏꯅꯩꯌꯦ ꯃꯊꯧ ꯂꯩꯇꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯒꯦꯈꯩ ꯍꯥꯏꯅꯖꯁꯅꯤ ꯃꯤꯔꯦꯝ ꯃꯣꯏꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯅ ꯀꯅꯥꯅ ꯍꯥꯏꯒꯅꯤꯒꯦ ꯃꯋꯥ ꯂꯧꯔꯨꯅꯨ ꯊꯥꯕꯂꯩ ꯈꯨꯝꯂꯨꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯈꯟꯅꯗꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯔꯤꯕꯅꯤ ꯉꯁꯤꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯀꯨꯂꯩꯃꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯆꯥꯛꯄꯨꯗꯤ ꯆꯥꯔꯤ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯀꯔꯤꯅ ꯐꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯃ ꯈꯟꯅꯁꯤ ꯊꯧꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯈꯪꯕꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯝ ꯑꯣꯏꯔꯝꯃꯣꯏ ꯑꯁꯤꯅ ꯑꯉꯥꯡꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯤ ꯑꯉꯥꯡꯒꯤ ꯋꯥꯐꯝꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯗꯤ ꯆꯨꯝꯂꯣꯏ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯉꯥꯡ ꯑꯃꯗꯤ ꯌꯣꯛꯅꯕ ꯇꯧꯁꯤ ꯌꯥꯏꯁꯅꯥ ꯇꯞꯅ ꯑꯗꯩꯃ ꯏꯕꯨꯡꯒꯤ ꯋꯥꯗꯤ ꯂꯩꯀꯥꯏꯅ ꯈꯪꯗꯕꯅꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯂꯩꯀꯥꯏꯅ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯏ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯑꯃꯨꯛ ꯍꯥꯏꯅꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯦ ꯐꯖꯐꯝ ꯑꯃ ꯏꯈꯪ ꯈꯪꯂꯣꯏꯗꯧꯔꯤꯕ ꯀꯨꯟꯖꯅ ꯏꯃꯧꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯊꯕꯛꯁꯤ ꯐꯣꯡ ꯐꯣꯡꯅ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯁꯥꯒꯩꯁꯤꯗꯤ ꯑꯗꯨꯝ ꯃꯨꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯗ꯭ꯔꯣ ꯉꯥꯏꯈꯣ ꯃꯃꯥ ꯋꯥꯁꯤ ꯏꯔꯦꯟꯖꯅ ꯃꯦꯟ ꯇꯥꯅ ꯈꯟꯅꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯁꯨ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯄꯤꯕꯤꯔꯝꯒꯅꯤ ꯊꯧꯕꯅ ꯑꯉꯥꯡꯒꯤ ꯋꯥꯕꯨ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯕꯁꯤꯕꯨ ꯃꯤꯒꯤ ꯃꯆꯥ ꯌꯣꯛꯇꯣꯏꯗꯨꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ ꯀꯨꯂꯩꯃꯅ ꯂꯥꯎꯒꯠꯂꯤ ꯇꯨꯝ ꯂꯩꯌꯨ ꯍꯩ ꯏꯔꯣꯏ ꯃꯥꯟꯕ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯊꯧꯕ ꯇꯟꯗꯅ ꯋꯥꯒ ꯉꯥꯡꯂꯨꯗ꯭ꯔꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯌꯥꯏꯁꯅꯥꯗꯨ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯀꯅꯥꯁꯨ ꯇꯥꯍꯟꯗ ꯃꯃꯥꯒ ꯋꯥ ꯈꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯉꯥꯡ ꯑꯃ ꯌꯣꯛꯄꯒꯤ ꯋꯥꯐꯝꯅꯤꯅꯦ ꯍꯣꯏ ꯃꯥ ꯑꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯥ ꯑꯉꯥꯡ ꯑꯝꯇ ꯊꯤꯕꯤꯔꯛꯎ ꯏꯉꯦꯂꯩ ꯃꯊꯥ ꯁꯥꯅ ꯅꯪꯒꯤ ꯋꯥꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯌꯣꯛꯑꯦ ꯍꯥꯏꯗꯨꯅꯁꯨ ꯑꯆꯧꯕ ꯑꯉꯥꯡꯗꯤ ꯌꯣꯛꯄ ꯌꯥꯔꯣꯏ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯅꯤ ꯏꯃꯥ ꯑꯄꯤꯛꯄ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃ ꯏꯃꯥꯅ ꯈꯔ ꯑꯃꯨꯛꯇ ꯊꯤꯕꯤꯔꯛꯎ ꯋꯥꯁꯦ ꯀꯌꯥ ꯂꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯕꯨ ꯄꯥꯛ ꯍꯦꯛꯇ ꯊꯤꯔꯒ ꯐꯪꯕꯁꯤ ꯃꯉꯥꯏ ꯐꯪꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯏꯃꯥꯗ ꯑꯝꯇ ꯊꯤꯕꯤꯌꯣꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏꯁꯤ ꯑꯩ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯑꯉꯥꯡ ꯑꯍꯦꯟꯕ ꯂꯩꯌꯦꯗꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯏꯆꯥꯒꯤꯗꯃꯛ ꯊꯤꯔꯨꯔꯒꯦ ꯑꯩ ꯊꯤꯔꯨꯔꯒꯦꯕ ꯏꯃꯥ ꯃꯤ ꯇꯥꯅꯤ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯍꯥꯏꯅꯔꯒ ꯌꯥꯏꯁꯅꯥꯁꯨ ꯍꯟꯈꯤ ꯏꯉꯦꯂꯩ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯊꯤꯗꯧꯔꯤꯕꯁꯤꯕꯣ ꯐꯪꯂꯦꯅ ꯈꯜꯂꯨ ꯑꯉꯥꯡꯗꯨ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯆꯥꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯃꯊꯥꯁꯤ ꯁꯥꯗꯧꯔꯤꯗ ꯊꯤꯕ ꯍꯨꯝꯕ ꯀꯟꯕꯤ ꯃꯈꯣꯡ ꯌꯥꯝꯕꯤ ꯏꯉꯦꯂꯩ ꯃꯆꯥꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯍꯥꯛ ꯍꯣꯠꯅꯔꯤ
ꯀꯣꯟꯅ ꯊꯪꯗ ꯄꯥꯎ ꯂꯧꯅꯕꯗꯒꯤ ꯏꯉꯦꯂꯩꯒꯤ ꯃꯄꯥꯝꯂꯣꯝꯗ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯆꯌꯥꯝꯄꯣꯛꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯏꯉꯦꯂꯩ ꯇꯥꯔꯤ꯫ ꯄꯟꯊꯗ ꯃꯍꯥꯛ ꯃꯄꯥꯝꯂꯣꯝꯗ ꯂꯥꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯏ꯫ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯒ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ꯫ ꯊꯤꯕꯣꯡ ꯐꯥꯎ ꯆꯪꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯆꯔꯥ ꯍꯦꯜ, ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯌꯨꯒꯁꯨ ꯊꯛꯄ ꯁꯥꯏ꯫ ꯊꯛꯂꯤꯕꯅꯤ ꯊꯛꯂꯤꯕ, ꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯧꯔꯤꯕ? ꯑꯩ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯧꯔꯤꯕ? ꯂꯥꯡꯂꯦꯟ ꯀꯞꯉꯥꯡ ꯇꯧꯅ ꯑꯩ ꯀꯔꯤ ꯅꯨꯡꯒꯤ ꯅꯪꯒꯤ ꯅꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ, ꯑꯩ ꯈꯪꯗ꯭ꯔꯦꯕ꯫ ꯑꯦ ꯆꯠꯈꯣꯅ, ꯂꯩꯅꯤꯡꯉꯗꯤ ꯆꯠꯈꯣ, ꯑꯗꯨꯒ ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯁꯤꯡꯁꯤ ꯄꯨꯔꯒ ꯆꯠꯈꯤꯒꯗꯧꯕ꯫ ꯃꯣꯏ ꯃꯌꯥꯝꯁꯤ ꯊꯥꯛꯅꯕ ꯍꯣꯠꯅꯕꯗꯅꯤ ꯑꯩꯅ ꯏꯄꯨꯝ ꯇꯤꯛꯄ ꯃꯈꯩ ꯊꯕꯛ ꯁꯨꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯆꯔꯥꯁꯨ ꯑꯗꯨꯝ ꯍꯦꯟꯕ ꯊꯨꯔꯥꯏ ꯃꯆꯥꯒꯤ ꯂꯩꯕꯛ, ꯊꯨꯔꯥꯏ ꯃꯆꯥꯒꯤ ꯂꯩꯕꯛ꯫ ꯆꯠꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ, ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ꯫ ꯀꯅꯥꯅꯕꯨ ꯑꯉꯥꯡꯅꯤꯅ ꯅꯣꯡꯈꯣꯡ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯄꯣꯛꯂꯗꯅ ꯍꯦꯃꯟꯈ꯭ꯔꯦꯕ, ꯀꯔꯤ ꯑꯉꯥꯡ ꯈꯨꯄꯣꯛ? ꯏꯉꯦꯂꯩ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯁꯣꯝꯗꯅ ꯑꯉꯥꯡ ꯌꯥꯎꯗꯕꯒꯤ ꯋꯥꯅꯔꯤ, ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯆꯥ ꯌꯥꯝꯕꯒꯤ ꯈꯠꯅꯔꯤ꯫ ꯂꯥꯏꯁꯤꯁꯨ ꯀꯨꯝꯍꯩ ꯁꯤꯛꯊꯣꯛꯅ ꯍꯩꯅ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯕꯨ ꯃꯤ ꯑꯁꯨꯛ ꯀꯟꯅ ꯈꯠꯅꯔꯤꯉꯩꯁꯤꯗ ꯅꯆꯥ ꯑꯝꯇ ꯈꯥꯏ ꯑꯣꯏꯗꯅ ꯀꯔꯝꯍꯥꯏꯅ ꯍꯥꯏꯔꯨꯗꯧꯔꯤꯅꯣꯕ? ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯃꯤ ꯀꯧꯕꯁꯨ ꯉꯝꯗ ꯏꯉꯦꯂꯩ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯏꯃꯨꯡꯗꯒꯤ ꯊꯣꯏꯕꯗꯨ ꯉꯥꯡꯗꯅ ꯍꯥꯏꯔꯪ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯨꯃꯥꯡꯗ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏ, ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯤꯕ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯁꯦꯜ ꯂꯩꯇꯦ, ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ꯫ ꯅꯣꯏꯒꯤ ꯁꯦꯜꯗꯨ ꯂꯩꯔꯒ ꯁꯤꯡ, ꯂꯩꯇ꯭ꯔꯦ ꯇꯣꯛꯀꯅꯤ, ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯗꯔꯀꯥꯔ ꯑꯝꯇ꯫ ꯏꯉꯦꯂꯩ ꯇꯞꯅ, ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯅꯠꯇꯦ, ꯏꯕꯨꯡꯉꯣ ꯍꯣꯏꯒ ꯁꯨꯝꯅꯇ ꯋꯥ ꯑꯃ ꯁꯨꯝ ꯇꯥꯟꯅꯁꯤꯔꯥ ꯍꯥꯏꯗꯅ ꯍꯥꯏꯁꯤꯔꯥ ꯇꯧꯕꯅꯦ꯫ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯅꯠꯇꯦꯕ, ꯑꯗꯨꯗꯤ ꯀꯔꯤ ꯋꯥ? ꯏꯉꯦꯂꯩ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ, ꯋꯥꯁꯦ ꯏꯕꯨꯡꯉꯣꯒꯤ ꯂꯣꯏꯅꯕꯤꯗꯨꯒ ꯑꯣꯏꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ, ꯏꯕꯨꯡꯉꯣꯗꯤ ꯍꯧꯖꯤꯛ ꯉꯥꯎꯁꯨ ꯉꯥꯎꯔꯤꯕ꯫ ꯏꯅꯦꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ, ꯑꯩꯅ ꯉꯥꯎꯕ ꯉꯥꯎꯗꯕ ꯏꯅꯦꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯗꯣ ꯋꯥꯗꯣ ꯀꯔꯤꯅꯣ ꯁꯠ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯏꯉꯦꯂꯩ ꯃꯈꯨꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯅꯗꯨꯅ, ꯑꯩꯕꯨ ꯋꯥꯁꯦ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯡꯂꯦꯟ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯏꯉꯦꯂꯩ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ, ꯏꯕꯦꯝꯃ ꯑꯩꯁꯦ ꯑꯋꯥꯡꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯐꯤꯂꯦꯝ ꯄꯤꯁꯛꯀ ꯁꯥꯃꯨꯒꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯍꯜꯅꯤ, ꯅꯣꯏꯅꯗꯤ ꯑꯩ ꯈꯪꯂꯝꯂꯔꯣꯏ꯫ ꯍꯣꯏ ꯈꯪꯗ꯭ꯔꯦ, ꯏꯅꯦꯗꯤ ꯁꯤꯗ ꯄꯥꯛꯅ ꯂꯥꯛꯇꯧ ꯃꯥꯜꯂꯤ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯎꯔꯤꯁꯦ꯫ ꯊꯣꯏꯕ ꯂꯥꯡꯂꯦꯟ ꯊꯣꯔꯛꯄꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯥꯏꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯕꯦꯝꯃ ꯏꯅꯦꯁꯦ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯅꯤꯖꯒꯦ ꯍꯥꯏꯗꯅ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯅꯦ ꯑꯩꯗꯤ ꯂꯥꯏꯔꯕꯤ, ꯑꯩꯉꯣꯟꯗꯕꯨ ꯀꯔꯤ ꯃꯃꯜ ꯇꯥꯡꯕ ꯄꯣꯠ ꯂꯩꯗꯅ ꯏꯅꯦꯅ ꯅꯤꯒꯗꯧꯔꯤꯕꯅꯣ? ꯏꯉꯦꯂꯩ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ, ꯋꯥꯁꯤ ꯃꯤ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ, ꯏꯃꯨꯡꯗ ꯏꯔꯦꯟꯖꯅ ꯍꯥꯏꯅꯁꯤ꯫ ꯏꯅꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯝꯒꯦꯗꯣ? ꯍꯣꯏ ꯏꯅꯦ ꯌꯥꯏꯌꯦ, ꯍꯦꯛꯇ ꯆꯪꯁꯤ꯫ ꯑꯅꯤꯗꯨ ꯏꯃꯨꯡ ꯆꯪꯗꯨꯅ ꯐꯝꯃꯤꯟꯅꯩ꯫ ꯏꯉꯦꯂꯩ ꯇꯞꯅ, ꯑꯩꯒꯤ ꯋꯥꯁꯦ ꯑꯇꯩ ꯅꯠꯇꯦ, ꯑꯉꯥꯡꯒꯤ ꯋꯥꯐꯝ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯆꯍꯤ 3-4 ꯁꯨꯔꯦ, ꯃꯌꯨꯝ ꯄꯥꯟ, ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯃꯆꯥ ꯀꯧꯕ ꯑꯃꯠꯇꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯕꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯁꯣꯏꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯂꯥꯡꯂꯩ ꯋꯥꯐꯝꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯉꯁꯤꯗ ꯁꯛ ꯈꯪꯅꯕ ꯅꯨꯄꯤꯁꯤꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯈꯟꯖꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯈꯨꯝꯕꯗꯤ ꯈꯨꯝꯃꯤ, ꯑꯣ ꯅꯨꯡꯉꯥꯏꯇꯦ, ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯋꯥꯐꯝꯁꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯑꯩꯒ ꯈꯛꯇꯅꯤ ꯈꯪꯂꯤ, ꯑꯇꯩ ꯀꯅꯥꯝꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗ ꯅꯨꯄꯥꯗꯨꯁꯨ ꯃꯊꯟꯇ ꯄꯣꯛꯄꯅ ꯁꯥꯒꯩ ꯃꯨꯠꯂꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯅꯦꯝ ꯃꯀꯨꯗꯨ ꯂꯥꯏꯃꯟ ꯑꯣꯏ꯫ ꯀꯅꯥꯁꯨ ꯈꯪꯗꯕꯤ ꯃꯑꯣꯡꯗ ꯑꯉꯥꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯛꯅꯤ ꯈꯟꯅ ꯁꯥꯒꯩꯒꯤꯗꯃꯛꯇ ꯌꯣꯛꯅꯤꯡꯉꯤ ꯍꯥꯏ꯫ ꯋꯥꯐꯝꯗꯨꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯤꯅꯦ ꯏꯅꯦꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤꯕꯁꯤꯕꯣ? ꯅꯪꯒꯤ ꯐꯤꯕꯝꯁꯨ ꯏꯅꯦ ꯈꯪꯏ, ꯅꯪꯒꯤꯁꯨ ꯏꯅꯦꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ, ꯏꯅꯦꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯪꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯐꯝꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯏꯅꯦ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕ ꯐꯥꯎꯅ ꯍꯥꯏ, ꯏꯅꯦ ꯑꯩ ꯂꯥꯏꯔꯩ, ꯑꯗꯨꯕꯨ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯍꯟꯊꯕ ꯃꯤꯠꯌꯦꯡꯗꯤ ꯌꯦꯡꯕꯤꯔꯛꯀꯅꯨ꯫ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯈꯤꯅꯨ꯫ ꯏꯅꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫
lang len tummin lei ingi lei na makatai nangi na sa mari lei haiba ai khangi poklakadori bisiga mangani hausiktasu natai na naulaw na kibado ingi loi na tai bema nang wakhal khan nangisu yai phanaba haudok na naba sil ini na pige aduga angang simusu makhoi na masada masa sakna yokadori bani lai latpagum latkadori bani yengoi ne na nangbu hanthana khanbagi nati sum khanasi haibani hanagi nasa mari sipau maning thunganba ngamdringai sida amadumu yausilo kari oini aduna nangi su phanaba aikhoi gi su phanaba ini na wafam asi nangi na phamda haibani langlen wakhal do khanpham khangde kananabu thabum tara wana nau puduna pokliba masa asi hekta tarai silgi damak mingoda pithokan ngamloi mahak ngamloi langlen tapna hai ine nadi aigi phanaba hairiba atubu karamba mamanabu nungsiraba masa adubu hekta tarai silga onaba ngamgani ai ngamloi phare nangna yadrabanina karigi upai nei adubu nang waphamse ibungoga amuktang di tanako ingelay koy na layramtre mahak halaklay langlen suwakal jarang na adumak lehawi somna kulay magi yumdan laynambigi mabung manama laygaygi mi kharaga tawduna laynambigi maput masay khonba lai pot asaw pasing adudi nupa makhay no hondokre makuk mata singduna yawrakliba nupi singduna loisili laynambigi manama atombidu khara haising mamit manado kurokro otuna karaida kari lei chitana thaba lei haiduna makhwanga metuna ko yenge khuding udi khuding di awun pot pibada khuding hawkibun khuding udeba yawbu udeba matawdu nungsi mandraduna ko leimana leiramgani kanano bulawni ge khuding akopado aswai yana khadara kaino leiramgani kulai ma prap chatkiduna maningda ngari bu khuding du lawruduna pop thamduna hai se sida laire tu puzakho pot say amada thamlamganu wai sile tilai khumbi ille noigi pot sida bu khon khrabadi kharasu wai sanglani sida bu lawruge haidana lakliba phanik pikat ama phau mafam se thanam loi thanamganu loina pukho horendi wai dum phanam sanglani wai sangmagi imauda sareng thonganduna haungna sage sareng ngayengan nati khoidi yum hek khankibaga pakhung mari pan lelaga saru dori basi adusu wai sangbagi kulai murum soni sakta singse nuksingidri hanadi yam nungsiramban hausikti hu khare tawise kita thuna sakrabadi wai ama sanglan manamaduna lakliba lekai no piyeduda onsinduna hai isya adugi phinan atatpadusu hapsilo khoi lainambigini atatpasibu kaidawna doinoda thanamasida thanamoi mai dhawgalasu kanai hapsilo pochai makuk matadagi hauraga lainambigi pot khuding puduna chatki somna yaningdaba mataw ulaklagasu ingelai langlengi yumda lakpadi lepte lakpo khudingi angang singi asathak mapi marol mayam leiduna puduna lai sengsak sakhongi sangdaba yadraba mapot masai su puduna hekta lakan adubu angang piyu loge haibadi mahak amuk hana masina dudagi tholakhitre masina thokna haidrabasu matawdu mabu themlini haiba langlen khangdaba nate adubu ma haujiksu masada piba ngamloi haina wakhalda dumba khali wafamse thoibasu khangi adubu masu mingona masa piduna yokhanbadu pamlamde adubu miyoibagi laibak tamba ngamde haiduni asukwana hingnabagi lanphamda lanthengnari isor mana muk tambiredo laibak thibi mingtho thoibadu sial kharyam phangnaba chingyada u yanna satkibani adubu u yalingai nonglei nungsi tawrakpaduna una nanbadagi thoiba taibang pal thadokre pausi tabada langlendi angaubi one mapuroibabu kauduna mahak hik kapne ona thoina mahak laibak aduda tharo onduna mahak kapne laikai na pikhra sanglaktuna langlenbu konsinbiduna themi ai chatke magi banak ai chatke ai bukhawkano ai chatke chasing sigai ai yumsida leho magabloi ai chatke lairiba makhoi singdusu loina kaple nupi amana langlen nasasu thalepli nabok ningdu phazilu hausikti nangnatna nasa singsigi kanabu lairibagi
Nabuk fazilik poibema, nabuk fazilo. Mama, ay bukari wala sige. Ijasing siga, asuk sang laba punsi se. Karam nihin ka ni. Ay karam nihin ka ni. Isor, nang suhak mali. Ay nanong tinamit ko ningi. Nang mulat siya mag-imahino, ay nanasipang liba awa se. Nang mulat mag-imahino. Mayam sang duna thembada awaba amani. Nupa khara tawduna chingda satuna thoibagi asiba haksang adu lauruduna mathau mangam pangthokre. Inge laisu pau tabada selaktuna asiba hangli. Langlen. Machasingi yausanggi pi fazaba tuwan na to'y nihaydana. Mado haraw-haraw, yam sidagi siya talo nihaydana toki ba niya. Punsi haisi masip kalura no haibasu yaban nati adubu langlen nasasing sige nang hingdabadi yadi ko. Asum na matam karasu hausinki thoibagi sorasu loikre nupa yauda masa mayam ado karam semgani karam mabuk thalangani khanbada langlen wakal na ngauduna satkadauri. Masa suwai sangdabaga thabak awaba subadi karam ngamluni khanba yaba khanlaba matung upai leiraktraba kan ingelegi wafam adu mahak yarage haina leple. Mathangi numitta ingelei kauduna kupna wari sanai. Hausiktagi hauraga hayeng angang pokpa phaw nangi saba thakpa sil karimata inena watlaloi. Nasa semba ngamnaba haudoknanaba silsu aina pigani. Langlen tapna ine aheng isase luna ni tawbiyu ko. Angawbi isudubu karigi ikoina thina tawgadoribanu. Imungduna lailat pagum lat kadoribani. Ado nangbu tha kayadi hairaklagi. Mga sanglaklibanini. Ingilay langlengi awat apa khra yenglamlaga masu halakli. Mayumdaga sangdakai masagi nakta nungayba pau puduna lai. Ingilagi watabada ahal aniduna hen haraw sakre kulaymana. Otok na nungayrida ko sayta isu pangdaw bukuidraba ko. Kunzana. Ingilay angangdu maraybagsu thiri hayrabanina. Nang nakra toyna satuna awat apa yengsinbiyu. Silgidi toyna waru ayna loyna pigani. Hoy tada. Ay su toyna satuna yengsinsagi. Ada tada inama wapamamadi haysagi. Kaino ingilay hekta manghay. Nupi masaduna thalip-liba siya thabong mangadi hayawin. Migi mamangda isu siya mitoki ini haybadumadi ayna hayhanjaningte. Angangsi aygi isa yaisnana poksab masani haybaduma ayna miyamda khanghaningi. Masida inamaga tadagana kari khanbiriba kulaymana. Ekoisu aduni hena pamlibani ada tha manga haybaduda khara khuyongnagadra sini. Kunjana ngilay aygidi yadu nanamaga nanga wadu kupna khanar waphamasi hayramduna kunjadi hawgatkre. Kulaymaga ingilay amadi yaisna makoi humkarina phagadage haybadu khanarami. Numidangi matamni mi mayamdu sa ising sanaringay ingilayna khanghay hayrai. Hay pau nungaybam tamgi kay pau nuima atay nateda nasido tha lepli hay tha manga sura malenya waphamduda thabalay chaka khangha hay thebo ngakna kainu deima tha lepli haybadu diya duga tha manga suri du dikra hemandro ngarang nahandana isi khajing manbiduna thet-thetana yumsila amado khangde aina ngasi nasigi nakta satlubada adumna hayrai. Ingilay sa kadu khara saraga hagotkhre manem thokibaga thabalayna. Tupa kainumni ko nahanda kaisu tawkhidaba nasidubu tha manga suri haisibu nati nangbu thajabraba. As ay kok ngawre ay khangju gyan tajriba ay. Thabalay singnaba madi masada dumaklay. Karigisu layroi madam kuina angang yawrudraga kudakta tha leple tha manga suri hairikpasida mahakti ising na singnari. Mathangi numita thabalay khangningbana henbana mamada hangi. Ima inamado kamaina thalipnaga kamaina manga suri thabalay ika tawna. Aikoida nanamana haidabagi wani mi kuiraba zatni thalepa. Aduima ay inamado yam uningi ay satlugeba mana saningba karino ay bizarugeba sumkansya yam saning thakningi hay. Hay satpa yadi nanamado miga wari sanaba yadabagi layna ama husik kana taw
ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯆꯠꯄ ꯌꯥꯗꯦꯀꯣ ꯊꯥꯕꯂꯩꯁꯨ ꯃꯔꯩ ꯇꯧꯔꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯑꯗꯨꯃꯛ ꯆꯔꯥꯡꯅꯔꯤ ꯊꯥ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯥ 7 ꯆꯪꯂꯛꯄ ꯃꯇꯝꯅꯤ ꯊꯥꯕꯂꯩ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁꯧ ꯇꯧꯔꯤ ꯅꯠꯇꯦ ꯅꯨꯄꯥ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯂꯣꯠꯂꯤꯁꯤꯕꯨ ꯀꯩ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯊꯥ 7ꯇ ꯆꯐꯨ ꯎꯌꯥꯟ ꯊꯤꯟꯕ ꯆꯠꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯊꯥ 7 ꯆꯪꯂꯛꯄꯒꯤ ꯆꯥꯛꯀꯧꯁꯦꯁꯨ ꯌꯥꯗꯕ ꯅꯠꯇꯦ ꯀꯩꯅꯣꯕ ꯂꯣꯠꯂꯤꯁꯦ ꯑꯗꯨꯕꯨ ꯈꯪꯗꯕꯗꯤ ꯅꯪꯅ ꯏꯁꯧ ꯂꯥꯡꯉꯤꯁꯤ ꯂꯥꯡꯉꯝꯈꯤꯗ꯭ꯔꯣ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯩ ꯏꯅꯝꯃꯗꯣ ꯃꯁꯥ ꯀꯩꯁꯨ ꯇꯧꯔꯝꯗꯧ ꯃꯥꯟꯗꯦꯀꯣ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯋꯥ ꯑꯃꯗꯤ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯂꯣꯠꯂꯤ ꯃꯤꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯏꯃꯨꯡꯒꯤ ꯃꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗꯗꯤ ꯋꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯋꯥꯗꯣ ꯌꯥꯝ ꯂꯣꯠꯅꯤꯡꯂꯕꯅꯤꯅ ꯑꯗꯨꯝ ꯂꯣꯠꯆꯔꯁꯅꯨ ꯀꯩꯗꯧꯒꯦ ꯑꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡ ꯏꯃꯥꯗꯗꯤ ꯀꯔꯤꯝ ꯍꯥꯏ ꯉꯝꯗꯦ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕꯗꯣ ꯏꯃꯥꯗ ꯑꯣꯏꯅ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯑꯣ ꯍꯪꯂꯕꯅꯦ ꯍꯥꯏꯔꯛꯇꯦ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯕꯅꯦ ꯁꯨꯛꯍꯥꯏ ꯍꯥꯏꯔꯛꯇꯦ ꯊꯥꯕꯂꯩ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯆꯩ ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯊꯥ ꯁꯨꯖꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯏꯉꯦꯂꯩ ꯃꯁꯥꯒꯤ ꯅꯥꯛꯇ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯂꯥꯡꯂꯦꯟ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯄꯅ ꯐꯃꯨꯡꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯀꯨꯂꯩ ꯃꯁꯨ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯀꯅꯥ ꯁꯛꯅꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯔꯦ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯑꯊꯥꯞꯄ ꯂꯩꯀꯥꯏ ꯃꯤꯅ ꯈꯪꯅꯔꯣꯏꯗꯧꯕ ꯈꯨꯜ ꯋꯥꯡꯃꯗꯒꯤ ꯑꯣꯏꯅ ꯅꯦꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯥꯛꯅꯔꯕ ꯃꯇꯨꯡ ꯂꯥꯡꯂꯦꯟ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯂꯥꯡꯂꯦꯟ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯅ ꯃꯊꯥꯗ ꯂꯩꯔꯤꯕ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯃꯆꯥ ꯎꯅꯤꯡꯕꯗ ꯉꯥꯎꯔꯕꯤ ꯌꯥꯏꯁꯅꯥꯁꯨ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯅꯨꯡꯁꯤꯔꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯥꯡꯂꯦꯟ ꯃꯆꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯁꯨꯞꯇꯨꯅ ꯌꯥꯏꯁꯅꯥꯗ ꯄꯤꯔꯛꯏ ꯌꯥꯏꯁꯅꯥ ꯇꯍꯥ ꯇꯍꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯂꯥꯡꯂꯦꯟ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ ꯏꯊꯥ ꯍꯥꯏꯅ ꯀꯧꯈꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯩꯒꯤ ꯏꯁꯥꯗꯣ ꯅꯍꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨꯀꯣ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯕꯅ ꯅꯨꯡꯁꯤꯔꯕ ꯏꯁꯥꯁꯦ ꯃꯃꯥ ꯑꯩꯅ ꯅꯥꯎꯀꯣꯟꯕ ꯉꯝꯗ꯭ꯔꯦ ꯀꯞꯀꯠ ꯅꯪꯒꯤ ꯅꯇꯧꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯅꯪꯒꯤ ꯃꯩꯁꯥꯛ ꯑꯩ ꯈꯪꯉꯤ ꯏꯁꯥꯁꯦ ꯑꯩꯒꯤ ꯏꯕꯣꯛꯊꯣꯛꯀꯤ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯑꯩ ꯅꯥꯎꯀꯣꯟꯒꯅꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯑꯩꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤ ꯂꯥꯡꯂꯦꯟ ꯀꯞꯀꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯍꯥꯛ ꯀꯞꯂꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯀꯨꯂꯩꯃ ꯏꯉꯦꯂꯩ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯃꯈꯣꯏꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡ ꯀꯞꯂꯤ ꯂꯥꯡꯂꯦꯟ ꯐꯃꯨꯡ ꯅꯥꯀꯜꯗ ꯏꯉꯦꯂꯩꯅ ꯄꯤꯔꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯏꯁꯥꯒꯤ ꯃꯃꯜ ꯊꯥꯕꯨꯡ ꯇꯔꯥ ꯃꯃꯥ ꯑꯩꯅ ꯅꯝꯐꯨꯗꯨꯅ ꯄꯣꯛꯂꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯗꯨꯒꯤ ꯃꯃꯜꯅꯤꯀꯣ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯕ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯁꯣꯔ ꯅꯪꯗꯤ ꯄꯦꯜꯂꯨꯀꯣ ꯑꯩꯒꯤ ꯏꯇꯧ ꯎꯔꯒ ꯅꯪꯗꯤ ꯄꯦꯜꯂꯣ ꯅꯪꯗꯤ ꯄꯦꯜꯂꯣ ꯑꯍꯤꯡ ꯁꯨꯞꯄ ꯃꯆꯥ ꯀꯥꯏꯅ ꯃꯩꯁꯥꯛꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯥꯡꯂꯦꯟ ꯀꯞꯄꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯃꯗꯤ ꯁꯦꯠꯅ ꯈꯥꯏꯅꯔꯤ ꯈꯜꯂꯨꯕꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯆꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯥꯡꯕ ꯐꯤꯖꯤꯒꯤ ꯃꯅꯤ ꯑꯃꯒꯨꯝ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯍꯩꯊꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯌꯣꯛꯈ꯭ꯔꯦ ꯍꯩꯅ ꯁꯤꯡꯅ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯈꯤꯕꯅ ꯀꯅꯥ ꯑꯃꯠꯇꯅ ꯑꯉꯥꯡ ꯑꯗꯨ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯊꯧꯕꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗ꯭ꯔꯤ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯤ